Manipur leingak keidounungda tuminna leite tara faraklaba Manipur gi irang asida senaba miyoi ngasi masaiteng phangdrabasu soidana phanglakigani haina Home gi sarsu puriba Chief Minister N Biren phongdokrai tarani suba Manipur Legislative Assembly gi manga suba session gi ngasi nini sanba numit gi 0 hour loibaga Home Minister na thokiba irang asigi horakpadagi ngasi fawda leiriba semlakba report ama house ta thamki N Biren makha taraduna irang asi maitaibu ST lista chanbaki matangda court na order ama taraki hill areas committee gi members singna order adubu yaningda phongdoknamki adubu leingakna court gi matam lawkhigani wari sakini haibadagi yanaduna hanki hojikti Home Ministry gi level da miyoi yankai humpuna saba fact finding committee mayam semkhrai soidan irang asi gi horakpam lakhigani haina Chief Minister na phongdoke Tha tara suruba irang asida Manipur gi miyam gi matengdagi irang asi tapna ingthaba horakli irang asida security gi armory singdagi lakhiba nongmai singi manungda nongmai lising amaga chatret yankai taret amadi nongmai maru lising kunithoi ga chatret chumna taret amuk phagat pangam lei hana leiriba security force post singi mathakta hen irang tholiba vulnerable oiba mafam singda combined force singi oiba anoba security post niputaruk hangdokpadagi irang asi khara hanthare thamki Toliba irang asiga mari lenana preventive detention ek ki makhada myoi lak ani lising maripuga samanga maripuni thoi detain tauki adubu logi oiba proceeding tawraga mara leitaba sing thadokhi hojik phawbada regular FIR lising taraga sumna kunhumdoi register tawkhrei masigi manungda case kuntranipan CBI da sinakhrei case tarahumdoina NIA da sinakhrei FIR case summary gi yankai mapan ga mari lenana senaba myoi sing phare haikhi I get Haja the house, Dina, having a mother, Atubada, border guarding force, a summer from Nataba, force, Kara, Karaga, border guarding Tonga, no force, and the Shinner Pia, with Haja, but the lady and house systems again. Aduga Hujiki, Topa community, when the mission sang in a Tragasang de Hibadu, Hainabadi am later. Aduma ekoi government ge side ge jo koi repeatedly sugum balai bana koi Shinbio haidana bhaw ekoi sei ki ba koi gi ruling MLA honorable members mayam yauna hai ki balai gre se tha ki balai gre adagi mathakta chungnaba official khar de koi khudak da paw pi gi transfer to gi basu lai gre khara hong gi basu lai gre adu as a whole organization du loina matheng pangi haiba matudi madu kitang ekoi na kangani khara chungnaba khara pangamba ya ba chungnaba khara di lai badagi koi Government so can action lawi, Home Ministry power, President Peter and action to Jerry, as a whole